Krumzari, Ming Tabris Mutaram Ochari, Nasimaru Bapauda, Mui Kunituna Saba Taramari Suba Finance Commission Gate Team Ama Infalda Tungare. Child trafficking case Malim Gioina Mayuk Nariba Quadigi Job is using Imanunda and Isuba Oidi Haina Infal is Child Welfare Committee Chairman of Fondokre. Amadi, Taram the Suba Infal is bodybuilding championship winner Irebam Devon Oide. Mapung Bapau Pizari. Mui Kunituna Saba Kendra Taramari Suba Finance Commission Gate Team among us in Falda Tungare. Chairman YV Redina Luchumba Timadu, Asi Numinaram Puntarukta, in Falda Tungaduna Classic Hotel the Lake. Timadu the Secretary Ama, Member Mari, Director Amadi Tongan Tongamba Renki, Officer Singyauki, Tim the Yarokiba Secretary A.N. Cha, Manipur Tripura Karagi IS Officer Ni, Timadubu Manipur Government Ki Maikadagi, Chief Secretary PC Lamkunga, DGP MK Das Amadi Atemako Tombo Officer Kiana, Classic Hotel the Taram OK, Anbay, Tim Asigi Member Taruk Mangjona in Falda Tungna Kravani, Ngasi Kohimadagi in Falda, Chairman Luchumba Muitara Taruna Sabat Tim Oina, Bairo Talakibani, Mamanga Makoi Helicopter. Lakani Haina, Tarang Lambadagi, Kudungcha, the Bakaradagi, Makagi Lambida Lakani Haidi, Ngasi Numidang, Changangai Uchekwanda Leba, and the theatre, the cultural Amadi theatre, so Yang Labamatunda, Hayang Ayupuntra Tabada, Chief Minister Yauba, Manipur Government Ki Tim Gawari Sagani, Mifamada, Manipur Government Ki Maikadagi, Deputy Chief Minister Kangam, Chief Secretary Amadi, Atemako Tomba, Officer Kayasar Yagani Haidi, Classic Hotel, the Tim Adu Harautayam, all of Matunda, Chairman YV Redina, Paumis in the Fondokibada. Makoina Lalibasi, Manipur Government, Makoida Tamba Wafam Sing Taba Lapani, Manipur Government Ki Wa Taraba Matunda, Taramarishuba Finance Commission, State Ki Oina, Award Kayamna Piga the Gahavel Lepkani, Hangchet Infal Tadokani, Makoina Manipur, Lading Manunda, Tongan Tongamba section, give me Amadi, officials Sing Unadra Makoyu Eva, Mot Logani Fundoki. Everything only your Chief Minister will tell you. Sometimes just listens to whatever the state government has to say. We listen to all the state government. We listen to the government of India. We are only listening, not talking. Only listening, learning, understanding. We have meetings tomorrow with the state government, and day after political parties, with local bodies, with industry trade associations. Panbay India ki Constitution na pibagi matungina Finance Commission sembani Housing Laliba Taramari Finance Commission asina State Government na Center dagi Inglesin Taramanga dagi Ingliseni Kunfawi Manungda Kaya Yamna Sentang Pamagi Amadi Deficit Financing Kukanaba Kari Torang Pakaka dagi Habagi Matangda Kanagadaba Yamna Maru Bakongchet Amani Heidi. Protection of Trafficking in Women and Girl Child Highway Hiram that Nominini Chumna Jatakadaba Seminar among Asidagi Manipur Press Club Tahokre, Manipur Women Coordinating Council, MWCOC na Ministry of Development in Northeast Region, Donna Gimatengaloina na Sinba Seminar Hodopagi Taram Adada, Manipur State Commission for Women's Ki Chairperson Dr. Ibetombi, Child Welfare Committee in Far West Ki Chairperson K. Pradeepkumar Amadi, MWCOG President Dr. Romeo Bala Amadi, Bharat Scout and Guide Ki State Commissioner T.S. Ibu Pisagna Singba Mioy Singna, Thoromapu Sing Wina Sergyaki, Tharunga Mari Lena Ki Pradeepkumar na, Manipur Railway Line Europa Amadi, Trans-Asian Highway Lakwa Matamda, Human Trafficking Asi, Ajoba Singna Amo Oirakani, Human Trafficking Asi, Pritibigi Oina, Drug Karbar Amadi, Kulai Lombagi Matanga, rank number 3 Oiramadagi, number 2 the Hagalali, Human Trafficking Asi, Lupa Corona, Kuzing Oiduna, Sendong Fangba Yabana, Hosiki Matamda, Quaidagi Chowna Singna Amo Oirakliba, Asidagi, Ngakto Honova, Miampuna. Wakal Tamina Nabamatam Oide, Haiki. Oji, we are not talking Karnataka, Bangalore, Mukosi, or Matunda, Manipur, Korona, Haina, Hokivan, Ama, Kairosi, Tanana, Lapado, the Poti for the day. Masi Matata, Mantu Satani Makili, Lokotoyava, around Taramaki, Lokote. Sangsata Bharat India bu nahono na mapanga kakala lo haiba chimda mamang thagi tarama pandagi Pune dagi lamthara kiba motorcycle rally ngasi silsagi damak Imphal thadokre ngarang Imphal da thongna kiba team asina ngarang Moirang Kakching amadi Khongjongwa Memorial Complex chatki Kakching Bazar da leba Hizam Irabot Yening Sing Murti da su hekaleka tamki Mokhoibu Lions Club Kakching Greater amadi Kakching Bazar Business Welfare Association atram okay tungda Khongjom Turel da Anglo Manipur Lal da Thawai Thakraba Manipuri Atoba Singi Mapam da Hekaleka Tamki
Northeast Center for Environmental Education and Research na Loktak Pat kanana bachang silaluba campaign gi sarugama oina ngarang Pune gi Shivaji Nagar da leba Modern College da mga suba tangka ke Worldwide Safe Loktak Lake campaign pangthokre thoromasida retired Flight Lieutenant W Jugindro, retired Captain Khoi amasung Indian Institute of Tropical Meteorology ki Dr. HELENDRO susarya ke jahi khara asida lokta ki fibam da chauna hongba ama lakliba asi yenglaga pat asibu kanana bohana bada ekoi khudimang na thaudang yamina si haina center asigi managing trustee ke Jivan Kumar na appeal tawkhe tharomasi sargoma oina lokta pat ke documentary film amasu utke Mahila Congress Workshop amadi Mass Enrollment ki program ama ngasi Babuparada leba Singat Kendra gi MLA Jingswan Hau gi quarter da pangthokre tharomadu da MPCC gi General Secretary DK Koruntang Manipur Pradesh Mahila Committee gi President RK Ranisana amadi Singat Kendra gi Congress luchingbi kyana sarvya ki nauna thaupu sing khanba yawba tharom aduga mari lenana MLA Jingswan Hau na Congress Party bu henama pangal kanghathana bagi damak nupi sing sakti lehenba amadi active politics da yahan batangai fadi haiki DK Korungthang na Congress Party asi jat bizat khai daba bichong mikhai nai daba democracy da thazaba party ni party asina praja singge khanduna kathopaga loina na thabak thorom kaya pangtholi hauziki matamda nupa nupi gi khena balaitre nupa nangam daba thabak kaya nupi na pangthopa yauri haiki RK Rani Sanana Congress na luchungba sarkar asina nupi angang singi yafana ba thabak thorom kaya paikhali Manipur da leba ki oiba aruba isu kaya da nupi na mangjil thaduna thengna ki haiba miyam na Rabani Nupi amasung miyam gi yafana bagi damak lakliba election asida Congress ki miho sing ching amasung tamdagi thagasi hain appeal tawki lamdam da leiba aikoi SP da side up to batare adunagi akoi na kai do batare dharna pamba yare rally sabba yare aikoi na dharna phammi ba rally do not against the government is against the kanataba kanagi against the prajadi against the prajadi kanano prajadi victim dugi mama su prajani rapist dugi mama su prajani aduna de ko ka dobatai nupi singa phone pani haibagi wakhulun natraga su mainly tabakuding mata nupi na important long dragadi asimuga solution de pura pangamoy Committee on Protection of Land and Border Fencing na hayang ayuk pung mga dagit umidawaran pung mga fauba kauriba pung tara nito gi general strike asi CPI Manipur State Council na suma pung fana sagot pagaloy na Manipur gi ngam kay kanana ba makata na sang sila pa ihawda su party asina su leptana su kani haidi leba anigi nakay sengba ngam kay leptana lalhawba amadi drug lalon ba sing chatok sa sin thingna bagi mingda Manipur gi ngam kay gi manungda security gi fencing khaba gi thabak chathaba asi malem gi lebak amata da tawna de security fencing khaba tarabasu masigi mangoina na lebak anigi mari leinaba ministry sing punna faminaduna asing wangam kai lam lep naba confirm thoi border fencing khabada Manipur gi khul kuntra mangarom mangliba asi Bharat ki lam mangjabani habadu Bharat sarkar na lumna lofam thoi border fencing ga mari leinana Bharat sarkar na Manipur gi minister sing yengshin bat Chatanaba Pauta Piraki Habadu Bharat Sarkar gi Karamba Aronba agenda laibagi masigi matangda Prime Minister Home Minister amadi External Affairs Minister na thubam matamda sengdofam thoi hari hayeng kauriba pungtara nithoi gi general strike asi Manipur da laiba school college gi mahiroi sing pumnamak amasung van service tauriba singna yausinduna border fencing na Manipur gi lam manghan dauriba asi ekhoi pumnamak na yaba ngamloi habasi Bharat Sarkar da udhausi haina MPP na su phungdorali hayeng general strike asi tongan malup kayana su sagwanarali marisuwa ima kaitel temporary market social supplement organization amadi roadside vendor welfare association na sagwakani hairi Medito hata social welfare union amadi jingtam healthcare anina punna sinduna ngasi union asiki sanglen da lemna layang bagi kem ama pangthokre Dr. Mangana saru yaduna pangthokiba free medical camp aduda myoi chatru romna ana layang baga loina na hidak langtak singdem na PK union gi secretary na phondrokoda asiguma camp ama pangthokna bahona bada jingtam healthcare na mateng pangbiba asina laraba myoi kaya lemna layang ba fangan bangam bani haike Hafta golapati sida nairiba lairiba parja singchigi kitang saphana baina koina free medical care ma moina to se koina yamna thagat chani
Our World, Our Future Habitat the Peace Poster Contest among us Iboyama Samang Nila Sanglen the Pangtokre Lions Club for Blemerol in Farnas in the Pangtopa Tarum Asida Jahitara Matoi Degina Tarahum de Fawi Manung the Leva Myre Hum Fumangana Saruyaki Pangto Liba Poster Contest Asigi Matanda Lions Club for Blemerol Chairperson and Sanatombina Fundropada Contest Asidagi Kangalava Mahiri Singh District level the Gehoraga International level Faw the Saruyabagi Kudung Java PD. Hangang sing asina kay tumba selected winners sing atu asina kudung chaba lejariba si hangang sing asi US dollar $5,000 amasu lejai atuga masiga loinana hangang gi guardian mama mapa natagana guardian si kogi international US da kogi trip ama setpa phangani Tamenglong District ki Kambilong area da laiba railway ki tunnel hunanaba bom pokai hanbada sinmi tare soktuna Silchar Medical Hospital da lakanakre Northeast Frontier Railway na tunnel hutpagi thabak chatharaliba asigi manung chana ngasi ayu pung 3 rom taba matamda mafam aduda tunnel hunanaba bom pokai hanki hari thaudo aduda sinmi tare soki makoi gi manungda miyoi mari gi fibam luna lairi hari Numit humni chupna Zathagadaba Physiotherapy ki game ama MLA L Ibumcha na Chingmirong Dalaiba Apollo Physiotherapy Clinic and Gym da Haudokre Haudopagi Thorom Aduda Manipur Human Rights Commission ki Hana member Oiramba RS Rajkumar Ampa Manipur President A Rita Susarya ki MLA Ibumcha na Physiotherapy asi Hojik State asida Chakwat Hananaba Honaba Tangai Fadi Masibu Chakwat Hanbada Mateng Oinanaba Mahaki Maikaidagi Lupali Singyangkai Mateng Piragani Fondoki Duty duties yang saule masih cokot apa di agoi association as government mop to toi malu tol ko da ai nei angamba thak to khona jagani adu ai mai ge disu government mop to ga masih kerbai na hingan de ge abisi masih ai tawdung khona jage India ki food security da ekoi gi miam na pangthagum si haina aina thinkraba URF Manipur gi information and publicity secretary Sanadal Wamaite na thokpa cherol amana hari India lengang na makoi gi miam bu seng na nungsibo orabadi food security ki polam sing kaithel da kangnon amagi pambai na hong na fangan bana asing ba miam gi tafom thokpa du natra chaba fangjada bala raba sing na khutling ba leba oibana ngasidi India gi laraba miam sing su makoi gi amata ngaraba pandam di capitalism singbu yengna ba oina urapa asini India na maning tamba chehum Taruki matungda magi laraba miyam nungsiba sajinabani hairi MLA Karam Shyamna Langthabal Kendra gi ahal oiraba singi pension card amadi tonga tonga department sing na pitharak pa polam sing miyam di yanthokre MLA na Kendra asida leiriba laraba miyam gi phangpham thokpa sing phangana na bahonari amaromda local kayada kanava phanganga doriba Chandra Nadi gi lila khong maril semna naba thabak paikhalakpada Manipur University Authority na MLA Minister na semgadabanatte MU na semgadabani haibadagi semkhidabani lila khong maril semdabagi wathok MU gi VC na daita pugadabani haike Langdwal Kendra ki MLA da hairu bakanda MLA na tabida dana tawgadagi mar singgo kune haibu wapum sigi responsibility VC na logum toy maramdi kari karamba ground da moina yahuba ponama MLA na singgo ta dana haidana pau cover da habu kwaisi Langdwal Kendra ki oina lai tibani aduga sumba jaga amna politics lo wapum sangan janing ki haibu wapum simaga ai madugi apil ai mayamna thamjari Numitarung ni chumna chathagadaba digital film making gi matangda ngasidagi workshop ama Manipur University gi edu set ki hall da hawkre thoromaduda Manipur University Executive Council gi member Padmasri H Kanhailal EMRC Manipur University gi director Dr M Premchand FTII department ki cinematography department ki faculty Bharat Nerkar amadi KH.KHOGEN na athoiba mithungnen sing oiki tharongga mari leinana Bharat Nerkar na filmmaker singi di makoi gi film sing visualization Toropada hena mong tahanan na buhona ba haibasi yamna maru oi tengkraba matam gi manungda tonga tonga ba saktam sing utuna madugi wan thokpi duna miamda film adugi mahau phanganga doribani haike whether it is digital filmmaking or the traditional filmmaking two very important factors are related with this art form and that is space and time the person who is manipulating this space and time is called as a filmmaker and his ability to manipulate these two things will decide the authenticity behind the art form.
H Kanhailana Fondokibada Theatre Natragana Film Amaputopada Miamu Matokaram Napung Jingsingada Habasi Kanbagi Tangai Fadabalay Art Habasi Mui Bagaloina Duna Leba Posakamani Handaki Workshop Asina Manipuri Digital Film Gi Hilda Inot Amapibangamgani Fondoki. My practice is with the live body or the live audience, isn't it? Theatre. The actors are alive on the stage. Their presence is alive. And the audience also, all the human beings are alive. So this is the connection between the body to body of the actor and body of the spectator. All Manipur Art and Culture Students Union ge Bisnupur District Committee Hangdokre Union asigi President Oina NG Sanayama amasung General Secretary Oina NBCom Khankre haidi. Thongju Zigong Lei Makong Development Club na sinduna ngasi nomagi oiba free medical camp ama Thongju Part 2 da laiba club asigi sangle na pangthokre camp aduda orthopedic surgery amadi medicine gi tongan tongan ba anabasing layengki Kanchi industry ga kusam na duna pangthopa free medical camp aduda anabasing da lem hidar lang taksu yanthoki camp asi lairaba amadi hospital da chapada khudong chadabasing da mateng oina na pangthopani haina club gi general secretary na phongdoraki Yam Arapada, Tangla Tonga Satopada, Pragtava, Sen Tungi, Film, Natijada, Lekai, Kanzer Kanda, Quina, Masige Sugumba, Medical Kemasi, Manipuri, Masana, Doctor, Kara, Quina, Haju, Raga, Makwagi, Achin Bangaka, Toga, the Waikina, Manipule by Pohidan, Taki, and Istok Spiviriva, MR Singa, Lunana, Equacancy Industry, Provide Newton, Wamba, Masama, Yam Chowatang Bam, Lona, Sumba, Nickel Kemasi, Plapasida, Hojavani. Lilong Haribi College ki Mayri Singh Jangsilaliba Khongjang da Students Development Committee Lilong Haribi College Rural Upliftment Center Usoipopi Development Organization amasung All Manipur Muslim Students Organization asawakani sarkarna athuba matamda yanaba purangna ba puning chingsili ngasi pungtare kamene kuntarom chapa matamda Uripo Hundu Hotel Manakta Lambi gi nakalda perform fambi bina kobi nupi ama city police ki nupi police na chefam tana furale hari solobi bina na phongdoropada mahana lambi gi nakalda hangam khara yolaga fambani maram chadana city police ki nupi aduna mahapo atamna na fubugaloina na mahaki yoliba poche sing chakhairam ba thawongbu pende asiguma thawong ase amu hana chathabiga no phongdorake aina polang amada khongbanji gi mapanda chagi wangda hangama aniga Laputro Hunga have a polanga cook Tambaneva, Tambazan beam legena, Kanatorpa, Pandara buying the mana Polangi long the Papapodina, Polang the Langan, Porto Langan, some doesn't mean Yama took the Pamzikas from my dear Kumbangi one of the Pumbo, Quida, Tamana Suntawe, Nahabis the mana Polangi, Agamagam, the man I could see the Makantalaga, could later to me. The people is now. The people is not there. Later, but the other might go no cutia or no habits in a polang, the man I stayed that says no gun never. And I went from my Pumduni, other atom with the Kumban later, but the Pumis in the education Haiti, Madame not the name on the Toys, Carigino, although cutia or no, new Ramadana, habits the man and Ilopani says no Palamatunda, the IGG and the Tavaneva. World Health Organization ki makada tha tarukta gi chahi manga fau menung da leiba angang sing masama ufana thamna bagi panam da vitamin A hidak pitak bagi thoroma ba top sifai da pangthokre thoromasi Social Welfare Club top sifai United Reformation and Advancement Society Imphal East amasung Youth Foundation for Fitness and Service Manipur na khusam na duna pangthokpani Matam Sano Ozagi Sinfam da Tabak Toduna Lakiba, Lekitaba, Chingakam, Pisak Singagi, Jamagani Pansubama Pokumon, Numikaloina, Maki, Punsi Wari, the Yumfam Oiba, K Modu Mongol, Singana Iba Lirik Amangasi, MD Holder released Taukre, Taramadada, Hanagi Minister, Okram Joy Singer, IS retired P. Vorat Singer. DDK Director Odamba Sawasam Indrakumar Singana Tarongi Marueva Musing on Saryaki Professor MC Arun Amadi A. Braja Kumar Sarmana Jinga Kampisaki Matangda Wanganki
Amarum da Cultural Forum Manipur Sinduna Manipur Hindi Parishad ke holda Fizam Sana Tombi ni iba larik Saring Tombi Fombugi Taromama Pangtokre Taromadu da Manipur Language Advisory Board Saita Academy ki convener Professor H. Bihari Cultural Forum ke President L. Iboton DM College Arts ke Manipuri Department ke Assistant Professor Dr. Sarat Chandra Longjam Bana Taromapu Singwena Sarugya ke Dr. Sarat Chandra na larik ibagi lamda nipi kaya na khong thangzilapa asi thaganingai ni fondoki Lamfel Patan Nong Saba Ipa Thokoki Community Hall Amade Ima Panthobi gi Sanglen ngasi hanagi DGP Yumnam Joykumar Sangakre Tharonga Mari Lenana Joykumar Fondoki Bada Ipa Thokona Manipur gi culture bu yokhana bu hona bada achoba thodang lauri ngasi sangari ba community hall asina culture gi thorom sing pangthok pa amadi masibu yokhana bu hona bada chawrba mating piragani haiki Maitegi culture mulkadwa or culture se khulam ni sei mangare koi na sanaba sumana chimba sidida thawai yauna toga magedo pena leina sidigi khongjom paba sina chimba se sumba gi item sing sumba sidida ateida se formal oina institution leitaba haiba kanu me yam se nai taidi yam formal oina leitaba ngakte neba sumba wali ba manipur sumba fukumba maru iba culture ina formal institute leitaba se masi dan tonba madui dam aim and objective na haiba sing se masi koi smai dong sa Imphal Police Station gi manung chanba thangmeban sinam lekai maning da leiba M Momon Kobam yo amagi yumdagi sakangdaba singna nomai chindon da lupa lising yangkai ga loina na lupa lising humfurom gi oigadaba sana lokre hairi Momon masana phungdoropada ngarang numidang pung matamda tupi upa mamai khumba nomai macha paiba miyo amana emung da changlalaga sel amadi sana asi lokhibani hairi miyo ani na mapal da ngaiduna leki thodosi matangda mahangna Imphal Police Station da wakat kre Kundrapong Kendra gi manung chanba kaibidagi pukaw fawbada leiba khul kunlom gi lawfam ayamba utung satpadagi lawmi sing kok ta khut hamnare Manipur lawmi maru ke kangbu amana lawfam sing asi yengsilubada lamboi khul gi manung da leiba lawpari taradi faw amata loklaroi asigumba waraba fibam asida mari lenaba department na lawmi sing gi awaba asida miyeng changbiu hairi Aikoi Lighting Nintina Tamsi Haiba MSF ki academic campaign gi sarwama oina MSF Lilong branch asina konba sarkar gi school sing chatri sing kre school kharagi ledamni ba fibam ubada mheri sing na pen da phongdole branch asigi president Miyada na phongdoki bada school kharada mheri singi ming chandada paisa loramba oja nintina karamdaba school kharadana mheri amata leramdaba nganu yen loisilamba thengnare amaromda school building di leitaba mheri sing leiba kyasu thengnaki hiramasgi matangda mari lena सरकार की डिपार्टमेंट ना यंगसिनबा अपील तौरी चौखटपगी लमजेल तानरबा लमदम असिदा महिरुसिना महांगना होनरबा चांदगी हेना कन होनबा मतम यौरी हाइना मिनिस्टर A.K. मीराबाइना हाइख्रे फैंसिया अविराम हाई सेकेंडरी थौबालगी चयोलमा चुपना चथगदबा फाउंडेशन देगी तरमदा वाफमसी महाना फोंदोकिबनी LS सिनेमा हॉल द पांथोकिबा तरम असिदा MLA Landhoni, Additional Director Education U, RKA School Council Secretary Sarangajit Susaryaki, Handaki Class 12 Parikhyada Position Lorokiba Mahiroi Manga Amadi School Asigi Mitoi Mihelaba Mahiroi Singdasu Manapiduna Puning Tawatki. All Manipur Muslim Students Organization Nangasi Lilong DI gi Makhada Labor School Khara Yangsilubada Mong Chadana Leramba Kaya Thengnari Organization Asina Thatroba Cherol Amada Lilong Haurebi Turel Ahan Bidalaiba Ahan B Salam LP Madrasa Asigi Headmaster in Charge Poriba Mio Asina Mahaki Thabaki Mahut Oina Machanupi Singna Puramba Thengnari Ayupung Tramathoi Gamini Kuntrarom Chapa Matamda Thong Lolamki School Asida Mahirai Marikak Lai Midday Meal Su Chahi Horopadagi Aniraktagi Hena Pizaram Atokong Primary Madrasa gi fibam yangsilubada oja sang naina karam daba miyoi amana mahut silamba thengnaraki school sing asigi awara pa men khapa amadi asoiba sing chumthongnaba mari leinaba singi puning chingsili Kontha Khabam Gram Panchayat Ward number 8 Achanbige gi job card holder singi kusuman BBJ haina media da phongdokiba wafam aranbani haina Kontha Khabam Gram Panchayat Development Committee amasung Pradhan phongdokre Manipur Press Club ta pangthokpa pawgi mifam amada Pradhan Ratna Devi na Ward asigi job card Bible sing na thabak shunanaba form thabada card holder chamaga humfumari gi manungda supnagi yangkai mari khak form thagalaki scheme asigi guideline ki matung ina form thagalaktaba thabak shuba yaudaba card holder singi senfam pibiyade maramaduna lemhoriba sing adu khusuman phangdabani masida la na khusuman matpa amadi sizina kibalaiti haiki
नियम लाना मोइना फॉर्म जो थाजलक्तना कयमता तौदना थबक सुरेदा हेता चार्ज तौबदुदी आइना तसेंना याजनिंगे मस खोइनादि थमोइ सेंना थबक यामना नियम चुमना तौगी हाइबसि कोइ कनोना ओरे ऑफिस की स्टाफ सिंने ओरे अदुम यंगबियो लंबी से हाना ओरे मना कमाई ओइबा होजि ओइबना कमाई ओइबा थबकसि कमाई सुगी बाइबजे पुनामा अदुम लेको थिगत पिरगा लोइना अदुम फंगनी अदुम सुमाइना उल्टा चार्ज तौबसि तसेंना आई नुवाइजते ngasi more commando amasung thawal commando gi apunba kangbu amana border area da thi humbaki thabak chathabada KCP noyon gi miyoi mari fare hari SDPO more na thator pachirol amada fagalaba miyoi sing adudi khetri mayung nganthoi cheitaraga mapan apopa chawba more khuno ward number mapan khundrapam rojit cheitaraga mapan apopa heithoiba ningthokong ward number 8 amasung chanthabam ingo meitei chei kunithoi apopa dajan pukhaw laifam dagini Omega Diagnostic Center ki staff singi tolo PBJ Managing Director na staff singda fazadaba wahaiwata kaya sizin nei habadu aranba wafam ni haiduna Center asigi Managing Director Dr. Kulachandra na phongdokre Center asida pangthogiba pawgi mifam amada Kulachandra na Center asigi staff singi pifam thopa tolo matam chana pidi adubu staff kharadi masagi tawpham thopa mathau nithina pangthok tabasing lei thabak tawdaba mida karamna tolo pigani staff singna siriba maral asi arambani phongdoki Diagnostic Center में आमना patient की welfare की तमक्ता पॉइंट stand तौरगा लाइजबंगा तने अमगा report लाले लांदे इम्फाल hospital की report लाली बबिना की लाली नत्रगा ओमेगा की लाली अना allegation अमगा patient जबसु लाइते patient जरो अदुगा अखोई की दलाई allegation 10,000 की से अखोई ना clarify तौज़ा के ना अखोई ना press conference तौज़ा बना candidate में आमसिन जो अखोई ना harassment नत्रगा मोइना अखोई ना काय की बात नत्रगा लान की बात लाइते तोलों की irregularity लाइके बसु लाइते Imphal Ukhrul Lambida Hokiba September Kulum Doidagi Bus Jendabagi Khongjang Jangsilaba du October Nipandagi Hanagum Chenba Horogani Hari All Manipur Bus Owners Federation na Thopa Cherol Amada Imphal amasung Ukhrul gi Miam gi awaba yanglaga Transport Minister Ukhrul gi MLA Singa Kayara Khana Faminaraba matungda Khongjang asi matam kharagi oina handopani Hari Kusem gi ising isal tholiba asi development program paikapada drain su yahon nanabagi blueprint ama semba darkar oiri haina MLA RK anana phongdokre ngasi mahaki local area development fund sing wafam da chatuna yentopagi khongchat amada MLA na wafam asi phongdokibani didim lambi gi nakal da cheliba drain sing asi chehi ni furom gi mamangda foot manga rom paklami lubusu yamna lui adubu haujuk semliba drain asi foot ama pakpa ama lubana nong khajitang tabaga ising ichaw hekta nangbani drain chanbada mari lenaba engineer sing Yahoningi Haiki MLA na Kendra Sigi APL card paiba imung singi sarkar na pirapa cheng geliba singsu yengsinki hauzik piriba cheng asi miyangi phongphom topa hakni agent singna nomakhak yenbagi mahutta yamdrabada numit tare ni yengadabani nomakhak yenbada lakhautuba singi saruk atopa singda yentopiganu Food Security Act laklabanina thamoi singna thabak tawbiu phongdokhi Lumphu Tomba Kauba Manipuri digital film among us Palace compound by MFDC auditorium that released Taukre Bimol Fibo with film Asida Gokul Amadi Susmita Nachingba artist Kana Saruk Yari Sagolban Kendra ge MLA RK Imona Luchingduna Mahaki Kendra Sigi Manung Chaliba Masajid Road Polo Ground Maning Amadi Tongan Mafam Singda PDA ge machine season aduna drain sing sing dobi tabak chathakre National Highway Yankai Humdui Nag Yatalariba drain sing su Makata na machine asigi mateng na semagi tabak chathaki gani haina MLA RK Imona Fundroli Many friends की जगह ने मस्जिद जगह से सिंगोपा अदगी असोमदा अकोई मस्जिद रोड का ताइनरी बा जगह अदगी मेन पौना बाजार की मस्जिद की ड्रेन्स अदुगा उषा all asai mapasi masi main priority oina ngasi numitsida seman nangnanabagi pomyam changdona minari aduga ngasi nangdraga su hayeng continue tawraga mahmatai akoi sagolbangi kendra sigi mahmatai jaga khada su waila kaiga adagi agi national highway 53 Marathana Tabaki Pawmu Pombigani Tabaki Paulo Birasi Tongan ba nationalized bank ta clerical cadre gi posting launaba candidate singdagi darkhast kauri masagi chahi kundagi na kunipan fawda leiba graduate pass tawraba mioi singna apply tawba yagani hairi niyam gi matung in candidate singi chahi komthokani form pisinbagi aruiba matam September gi tang 8 ni parikha pangthokadaba matamna November gi tang 30 ni parikha center Imphal da oigani
North East Frontier Railway Group Depots की दमक अचंबा चेजमदा कैंडिडेट सिंह दरखास्त कौरी मसागी चही मथंग चही की जनवरी अमा फावदा तरानिपानदगिना कुंट्रा हुमदोई फावदा लैबा ओइगदबनी महैगी थाक मेट्रिकुलेशनी दरखास्त पिसनबगी अरोइबा मतम अक्टोबर तांग कुनमाथोई फावनी रेलवे रिक्रूटमेंट सेल पटनाना ग्रेड डी पोस्ट लौनबगीदमा कैंडिडेट सिंह दरखास्त कौरी मसागी चही तरानिपानदगिना कुंट्रा हुमदोई फावगी मनुंगदा लैबा ITI नत्रगा सेंटर ऑफ एक्सलेंस नत्रगा मानव थाकी कैंडिडेट सिंहना अक्टोबर थागी तांग कुनमापन फावगी मनुंगदा एप्लीकेशन पिसलकपा यागनी हाइरी एयरपोर्ट अथॉरिटी ऑफ इंडिया ना नॉर्दर्न रीजन की ओइना जूनियर असिस्टेंट लौनबगीदमा मसागी चही कुंट्रा फावगी मनुंगदा लैबा कैंडिडेट सिंह दरखास्त कौरी क्लास 10 पास तौबगा लोइनना मेकानिकल ऑटोमोबाइल नत्रगा फायर डिप्लोमा पाइबगा लोइनना चादा यांखै फंगबा नत्रगा क्लास 12 चादा यांखै दगी तादना फंगबा कैंडिडेट सिंहना अक्टोबर की तांग 15 फावगी मनुंगदा दरखास्त पिसलकपा यागनी हाइरी नेशनल बैंक फॉर एग्रीकल्चर एंड रूरल डेवलपमेंट नबार्ड की ग्रेड A अमसुंग B की पोस्ट लौनबगीदमा कैंडिडेट सिंह ऑनलाइन दा अक्टोबर की तांग 13 फावगी मनुंगदा कैंडिडेट सिंह दरखास्त कौरी परीक्षा सेंटर गुवाहाटी दा ओइगदौरिबा सिगिदमा BE नत्रगा B.Tech ता चादा हुंफु अमदी मास्टर डिग्री दा चादा हुंफुदगिना तादना फंगबा कैंडिडेट सिंहना दरखास्त थारपा यागनी हाइरी मथक्ता पनख्रिबा थबकी पाउसिंग असिगी हेना अकुपा मरोल बाबूपारादा लैबा जॉब सेंटर दगी खंगबा यागनी थबकी पाउ ngasigiदी matang asida loizari मखाताबा पाउदा आमसोना लिलों हाउरेबी कॉलेज के प्रिंसिपल सिंदोक ट्रबदी मतम कतबा थवाल डिस्ट्रिक्ट बन तवनी हाबिसी मरम चादे हाइना कॉलेज असिगी स्टूडेंट यूनियन ना हाइरी यूनियन के फाइनेंस सेक्रेटरी अमजद खाना हाउसिंग ओरिबा प्रिंसिपल असिगा यूनियन गा तानादुना कॉलेज असिगी चाखो थरांग खुमांग चौसिली हाइना फोंदोकी चे चांग लेतना मिंगोंदा मरा सिबिगनु महिरुई सिंगी यंगबिदुना मतम कतबा बन हंदोपियु हाइना फोंदोकी अमरोमदा कॉलेज असिगी प्रिंसिपल नुरुल अमिन नसु महापु सेंजा थुमजादा चाउन जेनरे हाइना मियामदा लाना उहनबा असि लाइबक थीबनी महाकी मथक्ता इन्फॉर्म याउदबा मरा सिरिबा सिंगी मथक्ता एक्शन लौनबा आइनगी मतेंग लौरगनी हाइके अइगोंदा चार्ज तौदना कॉलेज दा इरान थोनदाबा चेजाई तौदना अदगी डिस्ट्रिक्ट बन तौबनी आइगे उजी लाइमिनरीबा छात्र स्टूडेंट यूनियन ना हाइ होइरगा रिपोर्ट सि मयाम सोचुन ओइना होजे होजे सु इक्वारी तौबी अदुगो पोर्ट पुना मक्सी मरी लेनंदबा बिशाखा बना खबर दा पंगाई दा हाइ बिसिना मरम होइरगा हाइ सन पीबनी अदना आई डिफेमेशन चार्ज मांगोंदा तौबनी तांग तरा निपान फाउबदा मणिपुर मिल्क प्रोड्यूसर कोऑपरेटिव यूनियन के अनोबा बोर्ड ऑफ डायरेक्टर सिंह मथौ तहंद्रबदी मखाताना संगोम पीदबगी खोंजंग यूनियन चंगसिलगनी हाइदी मणिपुर प्रेस क्लब ता पांगथोपा पाउ मिफम अमदा यूनियन के सेक्रेटरी पी ज्ञानेश्वरना तंपाकी डिस्ट्रिक्ट मरी की डायरेक्टर निपान चिंग की डायरेक्टर अनि पुन्न तरा खनख्रबसु मथौ तहंदबा हाइबसी लाइबक थीबनी हाउसिंग यूनियन असिगी डायरेक्टर लेतबगा चप मानरे थवोंग असि मखाताना चथरबदी संगोम पीदबगी थबक चंगसिलगनी हाइके लानिबा ताम ट्राइफाल असि फावगी मनुंदा अनौबो बोर्ड डायरेक्टर सिंह मथौ तहंद्रबदी संगोम अमा फाव पीदबगी खोंजंग चंगसिलनाबा मुन्ना एकोय संगोम पीबगी खोंजंग असि लेपनाबा एकोय फिरेप लेरे मणिपुर सरकार गसु तौनरिबा लालौलुब अनिगी मियोय अनिना खुलाई पाइदुना मियामदगी फोंगना सेल लौबा अमदि नुपी अंगांगदा मियोय मिनै चथरे हाइना लाइखोंग खुलगी मियामना फोंदोली मणिपुर प्रेस क्लब ता पांगथोपा पागुमी फममदा विलेज अथॉरिटी की चेयरमैन नबगिसोरना फोंदोकिबदा सरकार गा याना चे इनदुना लेरिबा लुपसिंगना चनबी थुगाइरोइदबनी मखोयगी मथक्ता मणिपुर सरकारना एक्शन लौखपियो हाइकी लाइखोंग यूथ क्लब की सेक्रेटरी खोइरोम इबोयाइना यांगंग पोपी की कुंतरक सुबा AR अमदि नोंगदम कुकी द लेबा सु यावरिबा लुकी मियो अनिना लेकाइदगी सेल लौबा मोबाइल मुनबा अमदि नुपी अंगांगदा नतब मियंग चंगबदगी मियामना फारगा यारिपोक थानादा सिनकी मखोइद यावरप नोंमैसु पुलिस स्टेशन द सिनकी मखाताना खुल असिदा पामदब थौदोक थोक्तनबा सरकारना सिंबियु हाइके मणिपुर सरकार का सुले नरिबा लालोबसिंग आबदि MTF अमसुंग लालोंबा ग्रुप की कांगूसिंग असिना लंबी चतपदा कोई ट्रक ततादगी पैसा लौबा पुलक संगगा नुपी अंगांगदा पुलकता ओटपनैबा असुंबा थोंग से मणिपुर सरकार की करंबा थोंगनो मसी मणिपुर सरकारना मियंग तंग चंबियो
Sisu Nista Niketan School Authority na nauna transport policy ama chana haliba asigi white paper puthongna ba school asigi parent amasung guardian association adabi tawri ngasi GM hall da pangthok ba association asigi mifamna tongan ba warep khar su lokre warep sing adudi ANOBA transport policy ama chana ga dorabadi madu chana jungai da oja amasung mahiroi singi mama mapa singi marakta mifam ama pangthok adabani school na approve tawdaba van sing da chatpa mahiroi singbu hanthana yengba khudak ta lepkadabani asiguma thong asi makhata na chatharabadi school asi thingjingani hairi hauzik sanabagi pau ngasi sanabagi pauda Imphal District Bodybuilding and Fitness Association ki tarahum doirak shuba senior ki bodybuilding contest ki title YBB Gym Pisum ki idengwam Devasinga natakre ambagi mi makada Imphal District Bodybuilding and Fitness Association amadi Hedjuna Youth Organization larigem bomlekai nasinduna larigem bomlekai community hall da panthokiba bodybuilding contest asigi tharomda hengang kendra ki MLA N Biren Imphal District Bodybuilding and Fitness Association ki president N Jugindro Singa amadi lekai asida leiba saknaiba miyoi kyana saruyaki championship asigi junior ki category da super gym ki wahengwam Bimol Chandra na ahanba position gym asimaki Bishwajit ke samna ani suba aduga Tinanda Kumar na ahum suba position takre jahi nifu mathaki master ki kanglupta super gym khurai ki MD Matibur Rahman na ahanba position LPPC khurai ki Salam Somarendra na ani suba aduga ahum suba position na HTA Kongpal ki RK Naral Sana na takre championship asigi senior ki kanglupta YBP gym pisum ki idemom Devasinga na ahanba position HGA Kongpal gi Mutum Loyum Bana ani suba position aduga BB Gym KB gi M Somena ahum suba position takre championship asiga mari lena chaliba tha asida Mongolia da pangthok doriba junior amadi master gi world championship ta saru yaga daba super gym khurai gi A Prem Chan gi body show su utki ngasi pangthok ba contest asida senior gi title lokraba Devasu junior Mr World da saru yaruragani bodybuilder ani asida MLA N Birena makoina world championship ta saru yabada mateng oinabagi dama lupali tara ki mateng su pikre Tasigi anida state platform of disabled people organization amadi manidana sinduna Komalampak Main Street in the pangthokiba ahanba state level sports meeta organizing committee na makomatang tarabisingda selgi manasing pigani haina lauthokraga mai paglaba sanari singda selgi manasing amata pibidre haina association of people with disability ukrugi cherol amana hairi Amfana Sinduna Mapal Kangjebung the Chatari Banipan Suba Manipur State League ngasi sanakiba ahanba match da mamangi league runners up M Kabonga Grupu Manip Nambolga Sanabada draw chakre match aduda team animagna goal ani chanaduna draw chakhibani M Kabongi goal ani adu TS Kishan amadi N Rajana goal chanbangam ki amaromda Trupu Nambolgi goal ani aduna SS Miraba amadi S Herojina chanduna draw chakhibani ani suba match na Nisa Thamaibanna Trau Kwa Kaithelbu goal ani amada maitiba pikre Nisagi goal ani adu El Sana Tomba amadi P Romesh na goal amamam chanki amaromda Trau Kwa Kaithelgi amata ngairaba goal aduna N Ratana chankibani hayeng state league match leiroi ngasigi ba ingasagi pau pizari ICAR Lamphel Pataki Fangba Pau Matungina Ngasigi Kwaidagi Saba degree Celsius Kumapan Kwaidagi Ingba degree Celsius Kundasmik Manga Nungsita Yawa Ising Manugi Chang Ayukta Chada Marifu Mapal Nungtildana Chada Marifu Nungjugi Chang millimeter Amani Loisla Pudamaru Bapa Mukana Pizari Mui Kunitoina Saba Taramari Suba Finance Commission Gate Mama Infalda Tungari Child trafficking case Malim gi oina mayung nariba khwaidagi chawba isu singi manungda anisuba oidi haina Infalis Child Welfare Committee gi chairman na phondokre amadi tarawum de suba Infalis bodybuilding championship ki winner irengwam devana oire ngasi de ISTV ni pijaba paw mata su sinjari ming tabri sumu kana krumjari